Allah ke Nabi sallallahu alaihi wasallam na Mi'raj kabiba matamda nupi sing ayam ba jahannam da taraga leramba thengnai maram masun hairi ba sigi khongta chidigi halaba matung da Allah ke Nabi sallallahu alaihi wasallam na nupi sing da aduki mati mehnat tawira mi concentration aduki mati pibira mi Allah ke Nabi sallallahu alaihi wasallam maram masinat lairik sing da wafam asilai Juma ki khutba piwa matamda loina la it ki khutba piwa matamda Juma ki khutba amasung it ki khutba piwa matamda nupa sing ahan mas saf ki saruk sing da lai khagani adugi makhata bad nu angang sing lakani adugi mamai thangba saf da nupi sing lepkani Allah ki Nabi sallallahu alaihi wasallam na din gi wafam yahunna bagi damak hairi wafam sing da nupi sing purakna bagi damak makoi ki manak tam sangsil laga wafam takbir mi Allah ki Nabi sallallahu alaihi wasallam yumda lehori ba ki nupi sing gi daita ai khoi gi ni chinausi ai gi nupi gi daita ai sana lawbatai ai gi nupi janata puna bagi daita ai sagini ai gi icha sing janata puna bagi daita ai sagini ai gi inaw sing janata puna bagi daita ai sagini ku anfusakum wa ahlikum nara nasaju jahannam gi mai dige kallu adu gi imung munung chu jahannam gi mai dige kallu ai ku masen haina dre ngasi sinaw sing ai ku masen yum nasu haina de amaga afabagi damak namaz ki damak haina de Quran sona bagi damak ta haina de tasbihat ki damak ta haina de yumni gamak thopir o laikai da kanana kari hainari kitang shikayat ama taru matam do onsil laga cross complain khoi da taw magi machana kayam hendana magi masuna kayam hendana mi asoi ba thiri bra nate wallah nate kari gi hairoi wahang hangi khoi gi marakta gi mangon kanana right pibege piri Allah na piri khoi da right Allah ke Nabi sallallahu alaihi wasallam na nupa ba khuding makka yan lo sing nei ba khuding makka du gi responsibility piri daita piri ting batai aran ba sing ekoi mang tor ko matamda ting da batara ba di sinaw sing no mo no magi soira kani puna mangmin na gani adu gi fibam na ngasi musalman lay